ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯊꯥꯗꯣꯏ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯂꯩꯕꯥꯛꯇꯨꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯈꯝꯕ ꯑꯃꯗꯤ ꯊꯔꯣꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯅꯤ꯫ ꯃꯍꯥꯛ ꯃꯕꯨꯛ ꯃꯄꯥꯎ ꯇꯞꯄꯤ, ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯉꯤ꯫ ꯃꯍꯥꯛꯀꯤ ꯑꯐꯕ ꯃꯇꯧ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝ ꯑꯣꯏꯅ ꯃꯈꯜ ꯀꯌꯥꯒꯤ ꯂꯩ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯥꯗꯣꯏ ꯃꯇꯥꯔꯣꯏ ꯆꯅꯨꯒ ꯂꯣꯏꯅꯅ ꯎꯃꯪꯗ ꯂꯩ ꯍꯦꯛꯄ ꯆꯠꯂꯝꯃꯤ꯫ ꯍꯥꯏꯅꯈꯤꯕ ꯎꯃꯪꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩ ꯍꯦꯛꯄ ꯍꯧꯔꯝꯃꯤ꯫ ꯆꯅꯨꯅ ꯂꯩ ꯃꯈꯜ ꯑꯃ ꯎꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯦ ꯊꯥꯗꯣꯏ, ꯌꯦꯡꯉꯨ ꯇꯨ, ꯃꯁꯤꯒꯤ ꯂꯩꯁꯤꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ, ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ! ꯍꯣꯏꯅꯦ, ꯃꯁꯤꯕꯨ ꯀꯔꯤ ꯂꯩ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯕꯅꯤ꯫ ꯏꯁ, ꯃꯆꯨꯒꯁꯤꯗꯤ ꯀꯌꯥꯗ ꯏꯪꯂꯤꯕꯅꯣ! ꯃꯁꯤꯗꯤ ꯇꯥꯡꯅ ꯐꯪꯕ ꯂꯩꯅꯤ, ꯌꯣꯜꯂꯒꯨꯝꯁꯤ꯫ ꯍꯣꯔꯦꯟ ꯏꯅꯦ ꯊꯝꯕꯥꯜꯗ ꯀꯔꯤ ꯂꯩꯅꯣ ꯍꯪꯂꯒꯦ, ꯑꯗꯨꯒ ꯆꯥꯔ ꯁꯦꯝꯂꯁꯤ꯫ ꯑꯃꯈꯛꯁꯦ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯣ ꯑꯩꯒꯤꯗꯤ ꯂꯩ ꯄꯣꯂꯥꯡꯁꯦ ꯄꯤꯛ ꯊꯜꯂꯦ, ꯑꯩꯒꯤꯗꯤ ꯃꯁꯤꯅ ꯌꯥꯔꯅꯤꯗ꯫ ꯑꯗꯨꯗꯤ ꯆꯅꯨ, ꯀꯩꯊꯦꯜꯂꯣꯝꯗ ꯑꯣꯏꯅ ꯍꯦꯛꯇꯃꯛ ꯆꯠꯂꯁꯤ, ꯑꯩꯒꯤꯁꯨ ꯊꯜꯂꯦ꯫ ꯑꯅꯧꯕ ꯂꯩꯁꯤꯅ ꯇꯣꯉꯥꯟꯅ ꯌꯣꯝꯂꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯀꯟꯅ ꯊꯧꯔꯒ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔ ꯊꯨꯡꯂꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯀꯣꯏꯕꯗ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯆꯅꯨꯗꯤ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ, ꯀꯤꯕꯅꯁꯨ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯌꯥꯝꯅ ꯄꯥꯈꯠꯅ, "ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤꯗꯃꯛ ꯂꯝꯕꯤ ꯊꯠꯂꯤꯕꯅꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯁꯛꯈꯪꯗꯕꯗꯨꯅ ꯊꯧꯁꯥꯗꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯝꯃꯤ, "ꯍꯥꯏ, ꯅꯈꯣꯏ ꯑꯅꯤꯁꯦ ꯅꯁꯛꯁꯨ ꯐꯖꯩ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯕꯒꯤꯗꯃꯛ ꯂꯝꯕꯤꯁꯦ ꯊꯠꯂꯤꯕꯅꯤꯅꯦꯍꯦ!" ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯆꯅꯨꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ, ꯑꯗꯨꯝꯅ ꯑꯩꯈꯣꯏꯕꯨ ꯅꯝꯗꯅ ꯅꯈꯣꯏꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯅ ꯌꯥꯒꯗꯕ ꯅꯠꯇꯦ." ꯑꯁꯨꯝꯅ ꯂꯥꯎ ꯈꯣꯡꯅꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒꯤ ꯃꯇꯧꯗꯨꯗ ꯀꯩꯊꯦꯜꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯅꯔꯕꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯈꯣꯏ 10ꯃꯨꯛ ꯁꯨꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕ ꯃꯇꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯗꯨꯅ ꯇꯨꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡꯁꯥꯡꯁꯤꯡꯗꯨ ꯁꯠꯇꯣꯔꯛꯂꯝꯃꯤ꯫ "ꯆꯪꯂꯛꯄ ꯌꯥꯔꯣꯏ, ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯊꯥꯡꯅ ꯌꯥꯟꯗꯧꯔꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯙꯝꯀꯥ ꯇꯧꯔꯝꯃꯤ꯫ ꯃꯤ ꯁꯤꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯑꯣꯏꯕꯅ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯌꯦꯡꯂꯒ ꯂꯩ꯫ ꯁꯛꯈꯪꯗꯕ ꯃꯌꯥꯝꯗꯨꯒꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯁꯛꯍꯦꯟꯕꯤ, ꯅꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯃꯆꯥꯒꯨꯝꯅꯁꯨ ꯐꯖꯩ, ꯑꯗꯨꯅ ꯅꯍꯥꯛꯇꯤ ꯁꯣꯏꯗꯅꯃꯛ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒꯗꯕꯅꯤ." "ꯍꯦ, ꯆꯥꯎꯈꯠꯇꯕ ꯁꯥ! ꯀꯔꯤ ꯂꯝꯆꯠꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ? ꯑꯩꯍꯥꯛꯄꯨ ꯊꯥꯗꯣꯛꯎ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯈꯪꯗꯕꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯅꯨꯅ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯀꯟꯅ ꯃꯌꯥꯝꯗ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯟꯅꯕ ꯆꯪꯁꯤꯜꯂꯨꯔꯕꯁꯨ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯊꯥꯡꯅ ꯌꯥꯟꯒꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯕꯗꯨꯗ ꯆꯪꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯆꯅꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯀꯞꯇꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯋꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ, ꯃꯁꯥ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯃꯈꯛ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯍꯩ, ꯆꯥꯎꯈꯠꯇꯕ ꯁꯥ! ꯑꯗꯨꯒ ꯑꯋꯥꯠꯄ ꯂꯩꯇꯕ ꯅꯈꯣꯏꯅ ꯅꯨꯄꯤꯗ ꯊꯧꯅꯥ ꯎꯠꯄ ꯍꯧꯅꯕ꯭ꯔꯥ? ꯅꯊꯧꯅꯥ ꯂꯩꯔꯒꯗꯤ ꯑꯩꯒ ꯂꯥꯟꯊꯦꯡꯅꯁꯤ꯫ ꯉꯝꯂꯒꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯈꯣꯏꯅ ꯂꯧꯖꯧ, ꯑꯗꯨꯒ ꯑꯩꯅ ꯉꯝꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯀꯗꯕꯅꯤ." ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯀꯔꯤ ꯍꯥꯏꯕ? ꯍꯥꯏ, ꯅꯍꯥꯛꯇꯤ ꯅꯇꯣꯝꯇꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ 10ꯅꯤ꯫ ꯊꯧꯅꯥ ꯀꯌꯥꯝ ꯐꯗꯅ 10ꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛ ꯅꯇꯣꯝꯇꯒ ꯂꯥꯟꯊꯦꯡꯅꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯃꯍꯥꯁꯣꯏ, ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯩꯍꯥꯛ ꯊꯥꯡ ꯇꯥ ꯂꯥꯟꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯈꯪꯉꯤ." "ꯀꯌꯥꯝ ꯊꯧꯅꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ." ꯃꯁꯤꯗꯒꯤ ꯅꯨꯄꯥꯗꯨꯒ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯀꯅꯥ ꯑꯃꯠꯇ ꯍꯦꯟꯖꯤꯟꯅꯕ ꯉꯝꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ
ꯑꯔꯩꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯅꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯧꯅꯥ ꯐꯕ ꯂꯤꯡꯖꯦꯜ ꯈꯥꯕ ꯃꯇꯧꯗꯨꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, "ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯊ꯭ꯋꯥꯏꯗꯨ ꯀꯟꯕꯤꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯃꯨꯛ ꯍꯟꯅ ꯅꯁꯛꯇꯨ ꯎꯠꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯤꯗꯁꯨ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏ ꯈꯛꯇꯃꯛ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯇꯧꯕ, ꯙꯝꯀꯥ ꯇꯧꯕ ꯌꯥꯔꯔꯣꯏ." ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯁꯒꯣꯜꯁꯤꯡꯗꯨ ꯊꯧꯔꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯀꯩꯊꯦꯜꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯧꯅꯥ ꯐꯔꯕ ꯃꯇꯧꯗꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯃꯐꯝꯁꯤꯗꯒꯤꯗꯤ ꯃꯥꯟꯗꯦꯕꯨ." "ꯈꯨꯔꯥ, ꯆꯨꯝꯃꯤ. ꯑꯩ ꯃꯐꯝꯁꯤꯗ ꯄꯣꯛꯄ ꯅꯠꯇꯦ. ꯑꯩ ꯉꯔꯥꯡꯇ ꯈꯛꯇꯃꯛ ꯂꯥꯛꯆꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯊꯕꯛ ꯁꯨꯐꯝ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯐꯝꯁꯤꯗ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯥꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯅꯥꯃꯠꯇꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ, ꯐꯠꯇꯕ ꯇꯧꯕ ꯉꯝꯂꯔꯣꯏꯗꯣ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯌꯨꯀꯣ." ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯏ ꯆꯦꯟꯊꯔꯛꯄ ꯎꯕꯗꯒꯤ ꯊꯥꯗꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯈꯨꯠꯁꯤꯗꯤ ꯁꯣꯛꯂꯦꯗꯅ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯌꯥꯜꯂꯛꯂꯤꯕ ꯐꯤ ꯃꯆꯥ ꯑꯗꯨꯗꯒꯤ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯣꯛꯂꯤꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯃꯇꯧ ꯎꯔꯒ ꯊꯥꯗꯣꯏꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛ ꯆꯩꯅꯥ ꯌꯥꯝꯅ ꯈꯥꯡꯂꯦ." ꯅꯨꯄꯥ ꯑꯗꯨꯅ ꯆꯩꯅꯥꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯈꯨꯝꯃꯤ, "ꯃꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯐꯔꯦ, ꯅꯍꯥꯛꯀꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ?" "ꯏꯕꯨꯡ, ꯑꯩꯒꯤꯕꯨꯗꯤ ꯊꯥꯗꯣꯏ ꯀꯧꯏ, ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯁꯦ ꯃꯥꯒꯤ ꯃꯤꯡꯅ ꯆꯅꯨ ꯀꯧꯏ꯫ ꯑꯗꯣ ꯏꯕꯨꯡꯒꯤꯗꯤ ꯀꯔꯤ ꯀꯧꯕꯒꯦ?" "ꯑꯩꯒꯤꯕꯨꯗꯤ ꯋꯥꯡꯊꯣꯏ ꯀꯧꯏ." ꯋꯥꯡꯊꯣꯏꯅ ꯊꯥꯗꯣꯏꯒꯤ ꯏꯪ ꯇꯞꯆꯕ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯃꯇꯧ ꯀꯌꯥꯁꯤꯡꯗꯨ ꯎꯔꯨꯕꯗ ꯃꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯌꯦꯅꯤꯡ ꯑꯃ ꯍꯨꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯋꯥꯡꯊꯣꯏꯕꯨ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁꯛꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅꯕꯨ ꯍꯥꯏꯔꯕꯗꯤ ꯌꯥꯔꯕꯗꯤ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛꯁꯨ ꯌꯥꯕ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯋꯥꯡꯊꯣꯏꯗ ꯍꯥꯟꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅꯕꯨ ꯌꯥꯔꯕꯗꯤ ꯍꯦꯛꯇꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯀꯩꯊꯦꯜ ꯀꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯡꯊꯣꯏꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯅꯕꯇꯃꯛ ꯌꯦꯡꯅꯩ, ꯀꯧꯅꯔꯕꯁꯨ ꯏꯆꯝ ꯆꯝꯅ ꯀꯧꯅꯩ꯫ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯂꯩꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯍꯩꯗꯨꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯖꯔꯝꯗꯦ꯫ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯊꯦꯡꯅ ꯂꯨꯍꯣꯡꯕꯒ ꯊꯦꯡꯅ ꯃꯆꯥꯕꯨ ꯐꯪꯖꯕꯒ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯣꯏꯅ ꯃꯄꯥꯜ ꯐꯔꯤꯉꯩ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯥꯖꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯁꯛꯅ ꯁꯣꯟꯅꯔꯤꯕ ꯋꯥꯡꯊꯣꯏꯕꯨ ꯃꯈꯣꯏꯒꯤ ꯃꯌꯥꯅꯨꯄꯥ ꯑꯣꯏꯕꯁꯨ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛꯇ ꯊꯝꯕ ꯋꯥꯈꯜꯅꯤ, ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯋꯥꯡꯊꯣꯏꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯆꯅꯨꯁꯨ ꯂꯩ ꯌꯣꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯋꯥꯡꯊꯣꯏꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯠ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯊꯥꯗꯣꯏ, ꯂꯩ ꯌꯣꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ?" "ꯍꯣꯏ ꯏꯕꯨꯡ, ꯀꯔꯤ ꯂꯩꯕ ꯂꯥꯛꯂꯝꯂꯤꯕꯅꯣ?" "ꯑꯩꯁꯦ ꯁꯨꯝ ꯐꯝꯂꯝꯕꯅꯤꯗ. ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯈꯛꯇꯪ ꯍꯥꯏꯅꯤꯡꯕ." ꯋꯥꯡꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯆꯅꯨꯅꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯣꯃꯣꯟ ꯍꯥꯏꯐꯦꯠ ꯇꯧꯔꯒ ꯊꯥꯗꯣꯏꯗ ꯀꯔꯤꯅꯣꯃ ꯀꯥꯎꯔꯦ ꯍꯥꯏꯔꯝꯂꯒ ꯀꯩꯊꯦꯜꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯥꯗꯣꯏꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡ, ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ? ꯀꯣꯏꯗꯅ ꯍꯦꯛꯇꯃꯛ ꯍꯥꯏꯕꯤꯌꯨ." "ꯑꯩꯒꯤꯁꯦ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨꯀꯣ. ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯊꯝꯕ ꯋꯥꯐꯝꯗꯣ ꯅꯐꯝꯗ ꯐꯣꯡꯗꯣꯛꯆꯒꯦ ꯇꯧꯖꯕꯅꯤ꯫ ꯊꯥꯗꯣꯏ, ꯑꯩ ꯇꯁꯦꯡꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫
ꯅꯍꯥꯛꯄꯨ ꯑꯍꯥꯟꯕ ꯎꯖꯈꯤꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯅꯍꯥꯛꯁꯦ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯈꯤ ꯑꯩꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗ ꯅꯍꯥꯛꯀꯤ ꯀꯔꯤ ꯑꯄꯥꯝ ꯄꯥꯝꯗ ꯂꯩꯕꯒꯦ ꯋꯥꯡꯊꯣꯏꯒꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯊꯥꯗꯣꯏ ꯃꯌꯥ ꯀꯥꯔꯒ ꯂꯩ ꯋꯥꯡꯊꯣꯏꯗꯨ ꯊꯥꯗꯣꯏꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯗ꯭ꯔꯕꯣꯏꯔꯦ ꯈꯜꯂꯗꯨꯅ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯂꯩꯈꯤꯔꯝꯃꯤ ꯊꯥꯗꯣꯏꯅ ꯋꯥꯡꯊꯣꯏꯒꯤ ꯆꯝꯖꯔꯕ ꯃꯇꯧꯗꯨꯗ ꯃꯃꯣꯟ ꯅꯣꯛꯂꯒ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯄꯥꯃꯨꯕ ꯍꯥꯏꯅ ꯀꯧꯔꯝꯂꯒ ꯏꯀꯥꯏꯅ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯆꯦꯟꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯋꯥꯡꯊꯣꯏ ꯍꯔꯥꯎꯅ ꯆꯦꯟꯈ꯭ꯔꯤꯕ ꯊꯥꯗꯣꯏꯔꯣꯝꯗ ꯌꯦꯡꯂꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯤ ꯂꯩ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯆꯣꯡꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯆꯅꯨꯅ ꯇꯨꯡꯗꯒꯤ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡ ꯋꯥꯡꯊꯣꯏ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯏꯀꯥꯏꯕ ꯈꯔ ꯈꯔ ꯈꯪꯅꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯅꯨ ꯊꯥꯗꯣꯏꯕꯨ ꯇꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯅꯤꯡꯖꯕ ꯊꯨꯡꯂꯦ ꯈꯜꯂꯨꯕꯗ ꯋꯥꯡꯊꯣꯏ ꯍꯔꯥꯎꯕꯒꯤ ꯄꯟꯗꯣꯝ ꯂꯣꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯊꯥꯗꯣꯏ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯂꯩꯕꯥꯛꯇꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯪꯅꯔꯝꯃꯤ ꯌꯥꯝꯅ ꯆꯥꯟꯅꯕ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏ ꯍꯥꯏꯗꯨꯅꯁꯨ ꯃꯤꯌꯥꯝꯅ ꯁꯛꯅ ꯁꯣꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯎꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯀꯣꯡꯁꯨ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯑꯗꯨꯃꯛ ꯐꯪꯂꯒꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯊꯥꯗꯣꯏ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯋꯥꯈꯜ ꯑꯃꯗ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯃꯁꯝ ꯅꯥꯟꯗꯨꯅ ꯃꯁꯝ ꯍꯥꯠꯂꯒ ꯂꯩꯔꯤꯉꯩ ꯃꯃꯥ ꯊꯔꯣ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯊꯥꯗꯣꯏꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯀꯔꯤ ꯂꯩꯔꯕꯒꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯀꯥꯁꯤꯗ ꯆꯪꯂꯛꯄꯕꯣ ꯍꯥꯏ ꯏꯕꯦꯝꯃ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤꯕꯁꯤꯕꯨ ꯊꯦꯡꯕ ꯆꯤꯡꯂꯕ꯭ꯔꯣ ꯍꯩꯃ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯕꯁꯤꯗ ꯊꯦꯡꯂꯕꯣꯏ ꯅꯤꯡꯉꯨꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯍꯥꯛꯁꯦ ꯆꯍꯤꯕꯨꯗꯤ ꯌꯥꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯊꯦꯡꯅ ꯌꯨꯝꯕꯥꯜꯂꯨꯕꯅ ꯏꯁꯨ ꯐꯥꯎꯕ ꯐꯪꯕ ꯌꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯍꯥꯛ ꯑꯩꯈꯣꯏꯅ ꯏꯄꯥꯜ ꯐꯔꯤꯉꯩꯁꯤꯗ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯥꯖꯕ ꯄꯥꯝꯃꯤꯅꯦ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯕꯗꯨ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛꯀꯤ ꯃꯇꯝ ꯈꯔ ꯄꯤꯈꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯊꯥꯗꯣꯏ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯃꯤꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯏꯍꯦ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯅ ꯅꯍꯥꯛꯀ ꯏꯕꯨꯡꯉꯣ ꯋꯥꯡꯊꯣꯏꯒ ꯈꯪꯅꯩ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯍꯥꯏꯕꯅꯦ ꯃꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯇꯞꯊꯔꯒꯅꯨ ꯏꯃꯥꯈꯣꯏꯗꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯦ ꯑꯊꯨꯕꯗ ꯅꯍꯥꯛꯄꯨ ꯊꯥꯖꯕ ꯄꯥꯝꯂꯦꯅꯦꯍꯦ ꯃꯁꯦ ꯅꯄꯥꯕꯨꯡꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯏꯃꯥ ꯑꯩꯍꯥꯛꯁꯨ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯈꯪꯖꯩ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀ ꯑꯩꯒꯗꯤ ꯈꯪꯅꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯔꯤ ꯈꯟꯈꯤꯅꯤ ꯃꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯣ ꯃꯇꯥꯡ ꯆꯥꯕ ꯇꯥꯟꯖꯥ ꯂꯥꯛꯂꯕꯗꯤ ꯐꯣꯡꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯊꯦꯡꯊꯔꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯒ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯊꯥꯗꯣꯏ ꯂꯩ ꯍꯥꯞꯅꯅꯕ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯎꯃꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯆꯅꯨꯁꯨ ꯉꯥꯏꯔꯒ ꯂꯩꯔꯝꯕꯗꯒꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯂꯩ ꯍꯦꯛꯅ ꯍꯦꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯆꯅꯨꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯇꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯁꯣꯟꯊꯅ ꯎꯏꯗ ꯈꯪꯗꯦ ꯆꯅꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯃꯪꯗ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯍꯦꯛꯇꯃꯛ ꯑꯩꯉꯣꯟꯗ ꯁꯛꯇꯥꯛꯂꯝꯃꯤ ꯃꯪꯒꯤ ꯋꯥꯕꯨ ꯃꯀꯨꯃꯪ ꯑꯣꯏꯔꯤꯅꯤ ꯑꯗꯨꯒꯤꯗꯃꯛ ꯋꯥꯕ ꯍꯧꯅꯕ꯭ꯔꯣ ꯃꯪꯗ ꯊꯣꯛꯄ ꯊꯧꯗꯣꯛꯄꯨ ꯑꯋꯣꯏꯕꯃꯛꯀꯤ ꯈꯜꯂꯒ ꯋꯥꯈꯜ ꯁꯣꯟꯊꯕ ꯍꯧꯅꯗꯦ ꯅꯍꯥꯛꯁꯤꯗꯤꯕ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯆꯅꯨ ꯐꯅ ꯃꯪ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯌꯣ ꯍꯥꯏꯕꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯪꯍꯧꯗꯅ ꯑꯋꯥꯕ ꯇꯥꯔꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯆꯅꯨ ꯑꯃꯗꯤ ꯊꯥꯗꯣꯏ ꯌꯥꯝꯅ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩ ꯌꯥꯝꯅ ꯁꯥꯠꯄ ꯃꯐꯝ ꯑꯃꯗ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯂꯝ ꯈꯨꯅꯨ ꯑꯃ ꯃꯈꯣꯡ ꯁꯣꯛꯂꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯦꯔꯒ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯕ ꯎꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯔꯞ ꯆꯦꯟꯁꯤꯜꯂꯤ ꯎꯆꯦꯛꯇꯨ ꯂꯧꯈꯠꯄꯤꯔꯒ
ahangba mafamda puthuklammi. Sanuna nungaitana hairammi. Sidi naurina panba male. Kaya da phatkidabano ne. Masi saraga kayam haudorige. Sanu, sidi iyamna thoklena. Masidagi sanuna kulay thuna zatkiduna adwaida horamba asangba mana ama mahakna heklammi aduga thadoida piraklammi. Mana adu khara amana makhutna noikhairammi asokpada hapirammi. Thadoina hairammi. Phare, ngaihak asumna thamlasi. Pharakpura haibado yenglasi. Sanuna khummi. Oh, kayada nungsiribanu yengo. Makhoigisu masa masu haibado lairamgadoribani ko. Sanu, leitrabadi karino. Taibang miyoibo oide haiba khaktani. Makhoigisu mase manau mabung mokpa mataroi masa masu kayama lairipotni. Makhoigisu makhoigi taibang pal aduga aikhoigisu aikhoigi taibang pal. Tawbatabu aikoi miyoibadi ahenba pami. Makhal makhalgi mahau tangningbana samna hingjariba aikhoida akaiba supidaba sibu hatok piriba asini. Asomna wari sanaraga leiringai khanghaudana usektu wakhal tarakladuna masa mareng singdu phadrang kanba hauraklammi. Aduga makhongdu khara pharaba matawgum laimaiduda tapna chatlaga haraubagi mataw ulammi. Usektugi matawduda Sanu amadi thadoi noksarammi. Thadoina haraungna hairammi. Sanu, yengune he. Useksi makhong chatpa ngamba malene. Matamaduda usek aduna mirolda hairaklammi. Nupi masa aihaki thawai sibu kanbibagi damag hainingai leitana thagatsari. Nahakti mirol khangba usek oire. Mataw karamna nahaki khongsi sokhibano. Ai say mafam sidagi natte. Lamdam thapna pairakpani. Adubu laibak thibadi atiya thakta itaroi singa ining tapna pairingai khanghaudana nupa masa kharana nauri paiduna kaplakki. Maduda aigi itaroi ahumdi makhoigi makhutta thawai mangkhrabani. Aidi laibak phaba haigadra ikong sida panbadagi yamna wana mafam sida pairakhibani. Aduga nakhoina aibu kanbiriba sini. Nupi masa nakhoi ani madam supada aphabata oyu. Sanuna momon noklaka hairammi. Aidi imana hekpukpadagi mirol ngangba usek haibasidi warida khaktamak laiboy ningi. Adubu ngasidi haktengnana thengnabase haujik phauba manglan oiriboy ningi. Asumna wari sanaraba matung makhoi ahumdu haraungna nokminarammi. Ngaihakki matungda usek aduna karigumba ama ningsinglakpagum yamna pakhatna hairammi. Ai panthaba yadre. Aigi satkadaba lambi sangi. Nupi masa ani aihak satkhinaba tawrage. Thadoina hidak manadu usek aduda piraga hairaklammi. He usek masi pasinbiko tungda kanarakpasu yai. Lamsang satkadawbanina. Usek aduna thadoida yamna nungaitaba amagi sakphamda munna yengi. Magi mityeng aduda Sanu amadi thadoisu ngakna yengi. Ngaihak yenglaba matungda usek aduna nungaitana hairammi. Nupi masa nahak cheksillu na thamoi kayo haibagi tangkak ama lay. Matamdu laklabadi nahak pukning sonthaganu. Nathauna henadum laigadabani. Aihaksu angamba mateng pamge. Asumna hairamlaga usektu adumak atiya thakta wangna pairaga satkre. Momon noktuna lairamba makhoi anidu usektugi wahaiduna thamoi kaiba haibadu oirammi. Thadoidani hairamliba wadu Sanusu thadoibu karam haina themgani haiba haifam khanglamde. Mataw asumna matam khara haukre somdana thadoigi mama mapa oibasingna luhongbagi wadu haudorakpada thadoi manakong singja yaiba haibadu oirammi. Wafamdu wangthoida haudokpa ikaiduna phongdokpadi ngamjaramde. Nongmagi numit amadani Sanu thadoigi mayumda laklammi. Thadoisu makhoigi sumang aduda umangdagi heklakpa leirangsingdu loinamak puthuklaga pida amada haiduklaga lei pareng semlaga leirambani. Itha thajadana Sanu lakpa ubada thadoina hairammi. Haima Sanu kari tawre kasaita lei hekminakhibada mangairi aduga haujikmuk laklibasibu kari tawrabage. Natte ai udrabadi leiba ngamdrabo.
Ho wakal phabi ibema aina lakli base mahaki paujel puraga lakli bani e kari pauno hari basibo koithok lagano hekta hairo ho aina nga sayom da hanbagi labida ibung wangthoi do nahakpu unagi haiduna lakpani hai adubu nahakti sukthok thoklakte haidana aibu oina ngairaga leirambani Kaithel da leiba lei parengon phamdo maduda amukta thorau unasi haiduna ifamda yamna setna sinarakraba jani masidagi thadoi thuna loisilamme aduga thoraklamme aduga sanu makhoi anidu wangthoina hairiba maphamduda punna lakminaramme mitkup kharagi matungda wangthoi haina khiba maphamduda hangat handa chatlaga leiramme thadoi bu ubada yamna harauna chensilaklamme aduga hairamme thadoi kharangana lakpa yadabro aidi ngaiba kuirabani sanuna hairamme ibung wangthoi warubino pumnamakse ayhakki asoibani thabak wana sururaga adumak tumthakhraboire mitkap thorakpa matamda khangning hek ningsinglaktana haujikta mafamsida khangbaga laklibani o madugi oiragadi ai karisu warauba leiteda sanuna hairamme phare adudi nakhoi ani ngahak una hokoko thadoi ai ine memagi potphamda pot yunminaramge horel loiraba matungda adum lao asumna hairamlaga chatkhre wangthoina harauna momon noklaga thadoida munna yenglaga hairamme asuk phajabi nahaki maithongse matam khara urudabasida aidi ahing kayadi tumba yarodrabani adubu ngasidi ujabasida thamoise kayada haraujaribano sakhelabi lao nahakpu phajaraba mafam amada ngasidi purage asumna makhoi ani kaithel ki lambi matai aduda chatminaramme makhoi ani ki matau aduda lambi ki matai da potpham phamduna leihoriba mioising aduna lairembi chatkibagi matawgum thawai tana yenglaga leihораmme miyam dugi maraktagi potpham phambi ahal amana asumna hairamme yengu tada isa anise kayada mapa sanaribano masak haira onthokna phajai sung phirasu chai awat pasu amata leite ꯑꯩꯈꯣꯏꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯏꯆꯥ ꯑꯃꯃꯝꯇꯪ ꯐꯪꯖꯕ ꯊꯣꯛꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯁꯨ ꯐꯠꯃꯟꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯏꯁꯥꯁꯨ ꯅꯤꯁꯥ ꯆꯥꯕ ꯑꯃ ꯐꯪꯍꯟꯕꯤꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯔꯕꯅꯁꯨ ꯄꯠ ꯇꯠꯍꯟꯕ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯤꯌꯥꯝꯅ ꯏꯅꯥꯈꯨꯟꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯄꯣꯠꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯀꯔꯤ ꯋꯥꯔꯤꯕꯨ ꯑꯣꯏꯔꯤꯒꯕ ꯑꯩꯅ ꯑꯃꯨꯛ ꯋꯥꯔꯤ ꯊꯨꯒꯥꯏꯕ ꯇꯥꯔꯒꯗ꯭ꯔꯣ ꯏꯕꯦꯝꯃ ꯏꯅꯥꯈꯨꯟꯕꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯅꯣꯏ ꯇꯥꯗꯒ ꯑꯩꯒꯁꯦ ꯁꯨꯝ ꯈꯨꯔꯥ ꯈꯝꯕꯒꯤ ꯃꯁꯥꯗꯣ ꯐꯩ ꯍꯥꯏꯗꯅ ꯁꯥꯟꯅꯔꯝꯂꯤꯕꯅꯤ ꯑꯗꯨ ꯅꯍꯥꯛꯄꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ ꯏꯆꯦꯃ ꯑꯩꯍꯥꯛꯁꯦ ꯏꯟꯁꯥꯡ ꯊꯣꯡꯂꯝꯂꯤꯕꯅꯤ ꯊꯨꯝ ꯂꯣꯏꯊꯣꯛꯈꯤꯔꯝꯂꯦ ꯊꯨꯝ ꯑꯃꯇ ꯄꯤꯕꯤꯔꯛꯑꯣ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯏꯅꯥꯈꯨꯟꯕꯤꯗ ꯊꯨꯝ ꯑꯃ ꯄꯤꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯩꯃ ꯏꯕꯦꯝꯃ ꯏꯅꯥꯈꯨꯟꯕꯤ ꯅꯍꯥꯛꯀꯤ ꯉꯍꯥꯟ ꯁꯟ 10ꯒꯤ ꯈꯨꯗꯣꯞ ꯑꯁꯥꯕ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯂꯧꯊꯣꯛꯈꯤꯕꯗꯣ ꯃꯗꯨꯕꯨ ꯐꯪꯈ꯭ꯔꯕꯔꯣ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯆꯦꯝꯃ ꯑꯗꯨꯛ ꯌꯥꯝꯕꯗꯨꯕꯨ ꯐꯪꯂꯕꯁꯨ ꯄꯤꯊꯣꯛꯅꯤꯡꯂꯔꯣꯏ ꯍꯨꯔꯥꯟꯕ ꯑꯍꯩꯕ ꯑꯃꯅ ꯍꯨꯔꯥꯟꯈꯤꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯝ ꯐꯪꯗꯦꯗꯅ ꯏꯆꯦꯝꯃ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯍꯨꯔꯥꯟꯕꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯆꯤꯡꯅꯔꯕꯅꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯇꯥꯏ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯏꯕꯨꯡꯉꯣ ꯋꯥꯡꯊꯣꯏꯗ ꯄꯥꯎꯁꯤ ꯇꯝꯂꯒ ꯇꯥꯍꯜꯂꯒ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯐꯥꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯨ ꯏꯆꯦꯃ ꯑꯩ ꯏꯟꯁꯥꯡ ꯀꯥꯔꯝꯕ ꯇꯥꯔꯦ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯍꯣꯔꯦꯟ ꯈꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯁꯣꯝꯗꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯋꯥꯡꯊꯣꯏꯅ ꯌꯥꯝꯅ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯃꯗ ꯊꯥꯗꯣꯏꯕꯨ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯐꯖꯔꯕ ꯀꯌꯥꯗꯨ ꯎꯔꯨꯕꯗ ꯊꯥꯗꯣꯏ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯆꯝꯖꯔꯕ ꯃꯇꯧꯗꯨ ꯎꯔꯒ ꯋꯥꯡꯊꯣꯏꯗꯨ ꯊꯥꯗꯣꯏꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯊꯥꯗꯣꯏꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯀꯨꯔꯥꯛ ꯑꯃꯈꯛ ꯇꯣꯡꯍꯜꯂꯒ ꯄꯨꯔꯛꯂꯝꯃꯤ ꯋꯥꯡꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡ ꯃꯁꯤꯒꯤ ꯀꯨꯔꯥꯛꯁꯦ ꯐꯖꯗ꯭ꯔꯥ
asuk phajaba kuraksidi amukta phawba ukhidre. Thadoi nahakki momon minokto uzage haiduna mafamsida puraklibani. Nahakse kayada ingna phajaribano. Nahakpu aihakki taloi oiba phangjabase aihakidi laibak kayada pharibano. Aidi ikawbu kawina. Nahakki napabung masangamti haidana paw amatai. Madubu kamdaukrage. Ahal osilakpagi laina haibaduni. Pabungna nahakka amuktangdi unaba pami hai. Nahakna sangba numit amada ngaihak koithokpa yaragadi hena nungaigadabani. Oh, adugi wabu phare. Adudi hausikmak hekta chatlurasi. Maya nupa oigadoriba amana nupi mapamda changlakpado hek phajade khanduna laktabagi wani. Aina hena uzaninglibani. Asumna makhoi anidu Thadoigi mayumda laklammi. Mitkup kharagi matungda Thadoigi mayum yorabada mapabung kambaga wari watai sanarammi. Kambana wangthoi yauringai matang sare luhongbagi wa hautuklage khanduna asumna hairammi. Ipagi bema nahak nabung sigi kari karino sanaba khara semu. Chalo. Thadoi su hoi haiduna chakum lomda sangki wangthoi na hairammi. Pabunggi haksangbu khara phagatlabra. Nupamasa nahak urbanina aigi haksangdi loinamak phakre haibaduni. Ado pabungwa ama haige. Nahak lanadi khanganuko. Pabung hektamak haibiyo. Yengoi aikoigidi isa thadoi khaktani do. Yumsu thengna panbana maram oiraga ahalsu nongmagi osilakle. Aduna mahakpu mafam saba amada aikoina thajakhibado pamine he. Aina tabada nahaka aigi sanupiga nungsinei haina tai. Masina asumba oirabadi aihakidi laibak phabani hektamak hairage. Masi haire haidana lana khanganuko. Yaragadi aihaki sanupi thadoise nahaka luhonglo. Masida nahaki akaiba kari leibage. Pabung madugi wadudi aisu thadoida haudokki haiduna khalamlibani. Ada mahakti angangsu khara oibasida yarak loidra haiduna isinsina haiba ngamdabani. Wangthoigi wadu tarubada khambadu yamna harauba phawramme. Somdasu thadoi sanariba wari singdu lona tahaurammi. Khangjanadaba saraga sana thaknaba singdu puthoraklammi. Makhoi anida pirammi. Wangthoina hairammi. Pabung aihak hayengdi soidanamak thadoise aigi yumda puduna aigi imung manung singa sakhang maikhang nahalage. Masigi ayaba simaktangdi pabungna pinabiyu. Khambanasu harauna yarammi. Mathangi numittani haina kibagi matung inna wangthoi amadi thadoi sagol gari tongnaduna wangthoi gi mayum tamna lakminnai. Mitkup kharagi matungda wangthoi na sagol thoba leplaga thadoi bu ningthina leimaida thangthabirammi aduga hairammi. Thadoi changla'u. Asumna haiduna changminaraklammi. Asum leptana lakpana yamna ningthina saraba asauba yum amakhak urammi. Madu uba matamda thadoidi amuk phawba ujadribagi matagum yengjarammi. Wangthoina hairammi. Thadoi la'o karimata koiruno hekta changla'u. Thadoidi wangthoina asuk yamna inak khulamgani haiba thajaba ngamlamde. Maya karaga yumdugi manungda changsilaklammi. Matamaduda ahal miyai chalaba nupa amaga nupi amaga momon noktuna leptuna leirammi. Thadoibu ubada yamna harauna ahal aniduna hairammi. La'o changla'o. Kayada nungsikrabano. Larembigi masagumna hek phajaida. Ibungo chatlu. Imong nupigi kari-karino kudol khara tamnaba tausi. Hoi ima mahakti yamna ikai thiganbani isam sambani. Ningthina wari sanabiyuko. Asi hairamlaga ka amada sangki somdana wangthoigi mama mapana thadoibu adukki matik luna taubirammi. Asumna harauna wari sanaraga leiringai ikhang khanghodana lanmigi phizol setpa miyoi khara changsilaklammi aduga asumna hairammi. Lusingba aikhoi thabak singdu pangthokjare mai pakle. Wangthoina wafamdu Thadoigi mamangda sananingdabagi matau uladuna phamlambadagi phuk haugatlammi.
ꯃꯄꯥꯜꯗ ꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤ꯫ ꯋꯥꯡꯊꯣꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯃꯇꯥꯒꯨꯝ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯍꯥꯏ ꯅꯨꯄꯤ, ꯅꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯈꯛ ꯂꯥꯛꯂꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯆꯠꯈꯤ꯫ ꯋꯥꯡꯊꯣꯏꯒꯤ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯨ, ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯏꯍꯥꯛꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯥꯅ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯆꯤꯟꯈꯤꯕ ꯊꯕꯛ ꯑꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯦ." "ꯏꯃꯥ, ꯑꯁꯤꯟꯕ ꯂꯩꯗꯅ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤꯗ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯃꯄꯥꯜ ꯊꯣꯛꯅꯤꯡꯉꯦ꯫ ꯑꯃꯨꯛꯇ ꯃꯐꯝꯗꯣ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ?" "ꯌꯥꯅꯤ ꯌꯥꯅꯤ, ꯏꯃꯥ ꯇꯥꯛꯀꯦ꯫ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯎ." "ꯏꯃꯥ, ꯃꯐꯝꯗꯨ ꯈꯛꯇꯃꯛ ꯇꯥꯛꯄꯤꯌꯨꯕ꯫ ꯆꯠꯄꯗꯤ ꯏꯇꯣꯝꯇꯃꯛ ꯆꯠꯆꯔꯒꯦ꯫ ꯑꯩ ꯃꯄꯥꯜ ꯊꯣꯛꯄ ꯃꯇꯝꯗ ꯃꯤ ꯆꯦꯟꯅꯕꯁꯦ ꯀꯌꯥ ꯍꯩꯅꯗꯕ ꯑꯗꯨꯒꯤꯅꯦ." ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯌꯥꯅꯤꯡꯗꯕꯒꯤ ꯃꯇꯧ ꯑꯃꯗꯤ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯐꯝꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯇꯥꯛꯂꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯗꯨꯅ ꯎꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯀꯥꯟꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯌꯨꯝꯖꯥꯎꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥ ꯀꯥꯔꯤꯕ ꯊꯣꯡꯖꯤꯜꯗꯨꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯜꯂꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯝꯃꯤ꯫ ꯋꯥꯔꯤꯗꯨꯗꯤ ꯑꯁꯤꯅꯤ: ꯋꯥꯡꯊꯣꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯒ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯕꯨ ꯆꯥꯏꯈꯠꯂꯒ ꯍꯥꯏꯔꯝꯃꯤ, "ꯃꯁꯤꯒ ꯊꯥꯔꯒꯗꯤ ꯌꯨꯝ ꯃꯁꯤꯡ ꯂꯣꯏꯅꯃꯛ ꯁꯨꯔꯦ꯫ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯅꯨꯡꯁꯤꯅꯕ ꯁꯥꯗꯨꯅ ꯈꯪꯅꯔꯤꯕꯤ ꯊꯥꯗꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯈꯛ ꯉꯥꯏꯔꯦ꯫ ꯃꯗꯨ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯧꯕ ꯌꯥꯔꯦꯗꯣ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯁꯨ ꯄꯪꯗꯤ ꯄꯪꯈ꯭ꯔꯦ꯫ ꯑꯩꯅ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯈꯣꯏ ꯃꯁꯥꯅ ꯑꯣꯏꯅ ꯑꯩꯕꯨ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯅꯅꯕ ꯍꯥꯏꯔꯛꯄꯒꯤ ꯋꯥꯔꯤꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯧꯅ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯩ꯫ ꯉꯁꯥꯏꯗꯒꯤ ꯃꯄꯥꯅꯤ ꯍꯥꯏꯔꯤꯕ ꯑꯍꯜꯗꯨꯁꯨ ꯑꯋꯥꯏꯕ ꯑꯣꯏꯔꯒ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ, ꯑꯍꯥꯟꯕ ꯊꯥꯗꯣꯏꯒ ꯋꯥꯡꯊꯣꯏꯒ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯍꯨꯔꯥꯟꯕ ꯃꯤꯐꯠꯇ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯋꯥꯡꯊꯣꯏꯒꯤ ꯃꯅꯥꯏ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯥꯗꯣꯏꯕꯨ ꯁꯨꯝꯍꯠꯄ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯊꯥꯗꯣꯏꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯍꯥꯏꯕꯁꯨ ꯈꯪꯖꯔꯝꯗꯦ꯫ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯈꯪꯂꯕꯗ ꯊꯥꯗꯣꯏ ꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯁꯥꯔꯤꯕ ꯋꯥꯡꯊꯣꯏꯒꯤ ꯃꯅꯥꯛꯇ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯗ ꯃꯃꯜ ꯑꯇꯥꯡ ꯑꯇꯥꯡꯕ ꯁꯅꯥ ꯂꯤꯀꯣꯜ ꯀꯌꯥ ꯑꯃ ꯈꯨꯗꯣꯜ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ꯫ ꯋꯥꯡꯊꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯄꯥꯜꯗꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯂꯥꯎꯕ ꯇꯥꯔꯛꯈꯤ, "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ." ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯗꯨꯅ ꯋꯥꯡꯊꯣꯏ ꯃꯃꯤꯠ ꯅꯣꯏꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕꯗꯨ ꯎꯔꯨꯕꯗ ꯉꯛꯅ ꯍꯥꯏꯔꯝꯃꯤ, "ꯃꯤꯌꯥꯝꯁꯤꯕꯨ ꯑꯌꯨꯛ ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯕꯒꯦ? ꯑꯣꯍꯣ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯅꯈꯣꯏ ꯃꯌꯥꯝ ꯂꯥꯛꯂꯤꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯟꯗꯛ ꯑꯋꯥ ꯑꯅꯥ ꯇꯥꯕꯒꯤ ꯄꯥꯎ ꯀꯌా ꯑꯃ ꯇꯥꯏ꯫ ꯃꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯋꯥꯡꯊꯣꯏꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅꯃꯛ ꯐꯥꯖꯤꯜꯂꯒ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯪꯁꯤꯜꯂꯨ꯫ ꯌꯨꯝꯁꯤ ꯍꯨꯔꯥꯟꯕꯒꯤ ꯃꯀꯣꯜꯅꯤ꯫ ꯉꯁꯤꯗꯤ ꯑꯐꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯁꯤꯡꯁꯦ ꯂꯦꯝꯅ ꯈꯛ ꯊꯥꯔꯒꯨꯝꯁꯤ." ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯋꯥꯡꯊꯣꯏ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯥꯏꯔꯝꯃꯤ, "ꯅꯠꯇꯦ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯥꯗꯣꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯤꯠꯇꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯆꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯂꯒ ꯁꯥꯐꯨ ꯀꯟꯅ ꯋꯥꯡꯊꯣꯏꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯍꯨꯔꯥꯟꯕꯒꯤ ꯇꯥꯠꯇ ꯊꯧꯅꯥ ꯐꯕꯤ ꯊꯥꯗꯣꯏ ꯑꯩꯍꯥꯛꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ." ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯋꯥꯡꯊꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯍꯨꯔꯥꯟꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯁꯤꯡꯗꯨ ꯐꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯂꯣꯏꯅꯃꯛ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯋꯥꯡꯊꯣꯏ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯗ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯉꯝꯗ ꯊꯥꯗꯣꯏꯗ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯝꯂꯒ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯐꯥꯔꯒ ꯄꯨꯗꯨꯅ ꯆꯠꯈꯤ꯫
ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯀꯩꯁꯨꯝꯁꯪꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏꯒ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯑꯐꯕ ꯅꯨꯄꯥ ꯑꯃꯒ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯍꯥꯛꯁꯨ ꯄꯥꯟꯈꯤ꯫